أشرقت نفسي بنور من فؤادي. Assalamualaikum warahmatullahi wabarakatuh. Radio HRDF na adum butaram na okchiri. Diogenes mufakkir amani mahaki apambadi samaj da awun bapurak pani. Nomagi numit ama lambi da chatlingai da miyoi ama nungdum ama da khudi thiduna tubo urammi. Turiba miyoi aduna hogat laga nung aduda sap taurammi aduga chatkhirammi. Mufakkir Diogenes na khalli matam khara mafam sida leiraga yeng lage miyoi makhal kaya lakani nung du da khudi thiraga tugani makhoina kari tawthorak pano haibadu yengi miyoi kaya nung adu da khudi thiram mi loina nung adu da sap torammi aduga chatkhirammi mayamna tawthorak pudu uraga Diogenes na noklammi au ba miyoi amana Diogenes ta amuk hangi nahak na asumna noklibasi karigino Diogenes na hai miyoi tara dagi hena khudi thiraga tui adubo miyoi khudingmakna nung aduda sap tawi miyoi ama fawbanadi mafam adudagi nung adu lawthoklaga khudi thidana bo honakhidi miyoi base kaya yamna masa khakki khalliba amasung kaya da pangkhrabano Nabi Karim sallallahu alaihi wasallam na nomagi numit ama iman gi masa singi matang da haidok pirammi iman gi masa humfudra dagi heli madugi manungda athoi badi la ilaha illallah ne makhoi dugi manungda khwai dagi hanthaba thabakti lambi chatpada akai ba pi ba pot ama lambi adudagi lawthokpa aduni ikai ba haibasisu iman gi saruk amani lambi dagi awa ba pi ba pot ama lawthokpa haibasi nung natraga tingkhang lawthokpa adu khakna loiba natte miyoi khudingmakki hak singbu sennaba insaf amasung ningtamna isagi apambadu tawjaba amasung maduda athingba pirak khudingmak ado lawthokpa haibase isagi amasung lakaduriba generation singi lambi yatpiba adubusu madugi manung chalhalli momin ama oirabana aikhoi khudingmak thabak asigidamakta tayar oiba haibase dini farizani tasengbamak masi iman gi sarukni neki gi thabakni Allah subhanahu wa ta'ala na pangthok pangam hanbibo oisano amin 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 أشرقت نفسي بنور من فؤادي.